Good morning. Ngasi se ningtho kaba numit ko ningtho kaba su oire Purnima su tare ko do ngasi se haidi manifestation tawba yaba dum tawbiyo ko ina nahan keno budi hapjagre ko haidi ke no tawba yaba ko paina ko sigi numit sida ko do ningtho kaba gi number se hamba do ko number se 47 lere aduga kaladana angau bagumba kai gumba du mani sina bi ba ko aduga chak thong badana khone sum hap se hai tare ko khoi chini ni khangde sangom ni khangde adumai tor khitang maming gi oina hapi ba ko ahambada card ki message yengase do timing afaba sai pe yengase ko ngasi gi na timing afaba ke leigena aina wish che chembiyo haina ko jar amada mai toroga hadi machu gi papers mayam toroga hadi citrine ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯕ꯭ꯔꯦꯁꯂꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯅꯠꯇ꯭ꯔꯒ ꯇꯝꯕꯜꯁ ꯍꯥꯏꯔꯁꯤꯅꯀꯣ ꯁꯤꯇ꯭ꯔꯤꯟꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯟ ꯂꯥꯏꯠꯇ ꯆꯥꯔꯖ ꯇꯧꯔꯒ ꯇꯧꯕꯤꯌꯣ ꯍꯥꯏꯕꯅꯤꯀꯣ ꯁꯤꯁꯦ ꯉꯁꯤ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦ 2025ꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯏꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯋꯤꯁꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯠꯅꯕꯁꯨ ꯍꯣꯠꯅꯕꯅꯦ ꯄ꯭ꯂꯁ ꯁꯤꯒꯨꯝꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯕꯨꯁ ꯇꯧꯋꯦꯕ ꯑꯩꯈꯣꯏꯗ ꯄꯣꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯀꯥꯔꯗ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅꯀꯣ ꯀꯥꯔꯗ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯜꯂꯁꯦꯀꯣ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ card number 1 se khansira card number 2 se khansira natraga card number 3 se khansira ko 1 2 3 ahamba khanba yi ase ko hadi first card khan bangai gi oina silai se ko tawruba thabak aina chatoriba thabak se mai pakpa mangol oiba aphaba oina piri ko ngasi nang aduna ngasi thabing khang chathokpa ko dokpa phajana hai tar ko positive energy ama ko loina chapi ko aina chatke na khaliba do hai tar mai pa o kholo haina dumai tar lai ko ahamba number 1 khan bangai gi oina haragadi ko number 2 ko number 2 gi sna silai se ko cheksu chekshalo ꯍꯣꯠꯅꯕꯁꯨ ꯂꯦꯞꯀꯅꯨ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯂꯥꯝꯕ ꯐꯪꯅꯕ ꯍꯥꯏꯅ ꯇꯧꯔꯤꯁꯦꯀꯣ ꯂꯥꯝꯕ ꯐꯪꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤ ꯊꯕꯛꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯠꯇ꯭ꯔꯒ ꯁꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯂꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯖꯩ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯑꯃ ꯁꯤꯂꯥꯏꯁꯦ ꯍꯥꯏꯗꯤ ꯀꯣꯝꯄꯤꯇꯤꯁꯟꯁ ꯑꯗꯒꯤ ꯆꯦꯂꯦꯟꯖꯦꯁ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯅꯦꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯃꯛꯇ ꯊꯥꯔꯦ ꯐꯥꯔꯁ ꯇꯥꯕ ꯇꯥꯟꯅꯩꯅꯀꯣ ꯄꯥꯁ ꯇꯧꯕ ꯇꯥꯟꯅꯩ ꯑꯗꯨ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯃꯤꯒꯤꯒ ꯑꯝꯇ ꯌꯦꯡꯗꯕ ꯃꯤꯒꯤ ꯁꯨꯝ ꯂꯩꯅꯀꯣ ꯑꯩꯅ ꯍꯦꯟꯅ ꯐꯪꯕ ꯍꯥꯏꯅ ꯈꯟꯅꯩꯅ ꯄꯣꯠꯁꯦ ꯑꯃꯛꯀ ꯑꯩꯅ ꯍꯦꯟꯅ ꯐꯪꯕ ꯃꯥर्ꯛꯁꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯐꯪꯕ ꯈꯣꯠꯄ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯗꯤ ꯑꯩ ꯑꯣꯟꯊꯕꯁꯨ ꯌꯥꯏꯕ ꯁꯤꯗ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯝꯄꯤꯇꯤꯁꯟ ꯃꯌꯥꯝ ꯑꯃꯅꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯇꯥꯔꯒꯁꯨ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯔꯒꯗꯤ ꯍꯥꯏꯗꯤ ꯁꯤꯗ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯃꯁꯨ ꯂꯩꯀꯣ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯈꯇꯪ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯑꯃꯅ ꯑꯃ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯏꯟꯗꯤꯀꯦꯠ ꯇꯧꯏꯀꯣ ꯈꯤꯇꯪ ꯅꯝꯕꯔ 2 ꯈꯟꯕ ꯑꯣꯏꯒꯤ ꯑꯣꯏꯅ ꯅꯝꯕꯔ 3 ꯀꯣ ꯅꯝꯕꯔ 3 6 ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ 6 ꯑꯣꯐ ꯄꯦꯟꯇꯤꯀꯜꯁꯦ ꯃꯤꯉꯣꯟꯗ ꯀꯩꯗ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯈꯤꯇꯪ ꯑꯣꯏꯇꯥꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯨ ꯃꯌꯥꯝ ꯇꯧꯕ ꯅꯠꯇꯕ ꯈꯤꯇꯪꯗꯪ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯤꯅ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 1ꯗꯒꯤꯅ 3ꯒ ꯃꯤꯅꯤꯠ 12 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ 9ꯒ ꯃꯤꯅꯤꯠ 92ꯗꯩꯅ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 3 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ 12ꯒ ꯃꯤꯅꯤꯠ 94ꯗꯒꯤꯅ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 25 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯅꯨꯡꯗꯥꯡꯁꯤꯅ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 94ꯗꯒꯤꯅ 13ꯒ ꯃꯤꯅꯤꯠ 12 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ 1ꯒ ꯃꯤꯅꯤꯠ 3ꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ 1ꯒ ꯃꯤꯅꯤꯠ 3ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ 3ꯒ ꯃꯤꯅꯤꯠ 1 ꯐꯥꯎ ꯂꯩꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯐꯕ ꯇꯥꯏꯃꯤꯡꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ